Hello ma'am video se yahodringaidagi dum habungdagi mi hek panglakpaga dum aina yahoraga kai tawe do adudugi sum yahodagi dum hogre ai irujaba loiraga cha longe haina cha lonbagi kari kara hekpa chatpane ba sigi green tea mana se ai dum he ese dum hape ba cha da bana nungshibado sanna cha thombagi maton se loi ka am ai sidagi mana amakha he e yam longadaba natte dana ko adu amakha he e aduduga sing mana ani hom amaga hek chalaga ko sing do leitre ba hojik to adudugi adum sing mana he aga taweba adum irujaba loiraga ko samga hatringai da adum ai cha hana adum cha lolaga di sam hatringai irujaba loiraga ai irujaba lorakudi kitang thenglap adum taweba ko aduduna irujaba loiraga samga hatokringai da cha se hana lonbagi sem sare tespat mana ne sing mana ne ngasai gi green tea mana tuni hapaga adum ai cha lonle adum samjale video se ko adum cha lonba loigre cha pi bokot pa loiraga ai se chak thongdringai marak sida sam se hatokpane ba sam si su yamdre aina yamandaba sida khara su kak that khrabane ba ko sigi fruit si su kaino tawbane aingonda komambane khara noi khatpadagi chin kreba khara adoisu aina de sum pambagi ko litpane sam si te hele to yam su yamdabane aduga sam si su hatpada sam si yam kele ba ise aduga ayukki thabak pum loi lorakanda egi wari pabagi behind the scene amuk tawjarake na tawbane ba ko ado aina phan yam sangna namgibane aduga video ba yam record tawramdre ba ise मैम अगर हजिक पारक्तोइसे नुसी थोइरबी एपिसोड 36 ओइदोइनेबको अदो मैम हौरागे रेकॉर्ड लौब हौरागे टीचर्स डे की थौरमदो हौख्रे ओजासिंग फमलिबदुदा मैनोबी मासु संगसिलकले करीमते हे खंथदा ममित अनिदु लाक्थोक्तुना याइतंबा मान हाइरे सिदना मुगैगे स्वाइदा तुमिन तासिलगा फमगे याइतंबा मागी नाकन फमलिबी लैसीन हाइरे अनोबिया यंगिंगदेको आई नंगोंदी यंग हाइखिदे करी थोनो नंग तौसाइदुबो आइसो फंक्शन यंग बलाइनी नंगोंदा कनान इनवाइट तौरिबा कइनो आइगिसो इनाउपी स्कूल से तमी अदोइरदी नसागी फंफमदा तुमिनको फमलुबा याद्रो सिदा सिट्रा हांगी सिदी आइसिदे फंबा याद्रो सिदी ओजा सिंगिनी नमिदु उद्रो अदो आइसो स्कूल सिगी साट्री मक्ति नतेदना आइसिदे फंबा याइ कइनो खंगदे आइदि फमजिले अवै ताना माइनोबी गित फमदकी याइतन ममागी नाकंदा लैसिदु उपाय लेते मथमोइ साकना खंगजिले याइतन बदोन सिंदुना माइनोबी माना सुहंगले दयाय आइसिदे फंबा कशु काइदेको काइदे अदुनेबा आइसो काइदे खंगना लाइने कइगिनो सिलाइदे नोइसिदा हांगलगा लैबसे येंगबो नुंगाइतबा कनाना केबिरके अइना केजबनी सारीबुदी अबेमने सेटपिरे फसद्रो फजै अदुबुदी अनौबी हाइरेदना याइतंबमदी माइनौबी अनिदुना नोकमी वरी सानरिबुदुबु उरगा लैसी लैबा यारमदे लैसीदो याम साक्लमि मते ओइन तौरकेबको हाइदि हेक हौबदे जरा सुम बिहाइंड द सीन कनो तौथोख्रगदी नुंगाइतेबा दने आई हौजी रेकॉर्ड लौदुइसे थमोइ लायुमदा लंगनर थियामगी थमोइ लायुमदा एपिसोड 20 ओइदोइनेबको अदो आई हौजी का तुम रेकॉर्ड लौबा वीडियो नंबर रेकॉर्ड लौबा हौरगे मैं वरी पाबा हौरगे आई कनो तौरेबको अदुम माइक्रोफोन केका अदुम आइगी वरी पानबगी लैबदो सुम खंगदे तल्लेबा अदुदना सुम फोन दा तुम रेकॉर्ड लौरगको माइक्रोफोन केका आई कम सिजनदे अदुम सिदे स्क्रिप्ट सुम येंगनी अदुगा सि रेकॉर्ड अदुम तौरगा अदुम सिजनदबसिना अदुम एंगोंदा हेना कंफर्टेबल ओइबे हेलेबा अदुगिने आइना केम सिजनद्रिसे म्या अदु हौरागे आई थमोइ लायुमदा एपिसोड 20 पाबा हौरागे लमहेली हाइना सोनरीबा मंगाउथी हाइना हाइरिबा मबुंगो कृष्ण महाकबो राधिका महाकना खोइदारिबदुना करिगी फजबदा ngaउबा फजबदा खोइदाबा फजबदा मिताबा फजबदा पांबा पोपो महौसागी
ꯑꯄꯥꯝꯕ ꯍꯥꯏꯕꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒ ꯑꯣꯟꯗꯨꯅ ꯌꯦꯡꯂꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯅ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ꯫ ꯄꯦꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯊꯥꯅꯨꯡ ꯌꯧꯅ ꯅꯨꯡꯁꯤꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯤ ꯃꯤꯁꯛ ꯑꯗꯨꯅ ꯄꯨꯝꯍꯦꯟ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯑꯒꯦ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯑꯃꯨꯛ ꯔꯦꯀꯣꯔꯠ ꯍꯧꯔꯒꯦ꯫ ꯑꯗꯣ ꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯔꯥꯏꯇꯔꯁꯦ ꯑꯅꯧꯕ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯕꯀꯣ, ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯊꯦꯡꯅꯕ ꯔꯥꯏꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁꯀ꯭ꯔꯤꯞꯁꯤꯅ꯫ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯥꯔꯝꯗꯥꯏꯗ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯌꯥꯝꯕꯅ ꯋꯥꯔꯤ ꯃꯃꯤꯡ ꯍꯥꯏꯗ꯭ꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ, ꯔꯥꯏꯇꯔꯅ ꯏꯔꯛꯄ ꯍꯥꯞꯄꯛꯄ ꯃꯃꯤꯡꯗꯨ ꯈꯛ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ꯫ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯕ, ꯑꯗꯒꯤ ꯊꯝꯅꯦꯜ ꯀꯩꯀꯥ ꯁꯦꯝꯃ ꯈꯣꯠꯂꯒ, ꯍꯥꯏꯗꯤ ꯃꯃꯤꯡꯗꯨꯒ ꯆꯥꯟꯅꯕ ꯊꯝꯅꯦꯜ ꯂꯩꯔꯛꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯗꯨꯒꯁꯨ ꯈꯤꯇꯪ ꯆꯨꯁꯤꯟꯅꯕ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯤꯜꯂꯒ ꯆꯦꯅꯦꯜ ꯑꯣꯅꯔꯅ ꯑꯗꯨꯝ ꯋꯥꯔꯤꯗꯨꯒ ꯆꯥꯟꯅꯕ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯒꯅꯦ ꯑꯗꯨꯝ ꯊꯝꯅꯦꯜ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄꯁꯨ ꯌꯥꯎꯋꯦꯕ꯫ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯃꯃꯤꯡ ꯑꯗꯨꯝ ꯋꯥꯔꯤ ꯍꯧꯔꯝꯗꯥꯏꯗ ꯃꯃꯤꯡ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ꯫ ꯑꯗꯣ ꯋꯥꯔꯤ ꯃꯃꯤꯡꯁꯦ, ꯁꯤꯒꯤ ꯋꯥꯔꯤ ꯃꯃꯤꯡꯁꯦ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤ ꯅꯤꯡꯉꯣꯜꯗꯤ ꯍꯥꯏꯌꯦꯕꯀꯣ, ꯑꯗꯣ ꯍꯌꯦꯡ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯅ ꯑꯣꯜꯂꯒ ꯊꯥꯒꯠꯂꯛꯇꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕ꯫ ꯑꯗꯨꯒ ꯔꯥꯏꯇꯔ ꯃꯃꯤꯡꯁꯤꯅ ꯅꯤꯡꯉꯣꯜ ꯆꯅꯨ ꯍꯥꯏꯌꯦ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯩꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯥꯔꯛꯄꯗ ꯅꯤꯡꯉꯣꯜ ꯆꯅꯨ ꯍꯥꯏꯔꯤꯕ ꯔꯥꯏꯇꯔꯁꯦ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯔꯥꯏꯇꯔ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯥꯕ ꯍꯧꯔꯛꯑꯒꯦꯀꯣ꯫ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯉꯣꯜ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯕꯤꯅꯣꯏ ꯑꯃꯗꯤ ꯂꯇꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯕꯤꯅꯣꯏ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯤꯡꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯦ, ꯃꯥꯒꯤ ꯉꯝꯅꯕ ꯏꯃꯨꯡ ꯂꯣꯏꯅ ꯄꯨꯅꯔꯦ꯫ ꯕꯤꯅꯣꯏ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯤ ꯃꯧ ꯊꯧꯕꯒꯤꯅ ꯂꯣꯏꯅꯕꯤꯗꯨꯒꯤ ꯃꯤꯡꯅ ꯂꯩꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯨ ꯈꯔ ꯍꯩꯁꯤꯡꯉꯤ, ꯋꯥ ꯉꯥꯡꯕꯗ ꯑꯋꯣꯠ ꯑꯄꯥ ꯌꯥꯝꯅ ꯁꯥꯏ, ꯑꯗꯨꯒ ꯃꯊꯛꯀꯤ ꯑꯍꯜ ꯃꯈꯥꯒꯤ ꯑꯉꯥꯡ ꯍꯥꯏꯕꯃꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯤ ꯀꯥ ꯍꯦꯟꯅ ꯅꯋꯥꯡꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤꯗꯨ ꯃꯄꯥꯝꯗ ꯃꯔꯝ ꯏꯔꯩ ꯂꯩꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯏꯗ ꯁꯣꯏꯈꯤꯕ ꯃꯥꯜꯂꯦ, ꯍꯟꯒꯦ꯫ ꯍꯜꯂꯒꯦꯀꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤꯗꯨ ꯃꯄꯥꯝꯗ ꯃꯔꯝ ꯏꯔꯩ ꯂꯩꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯇꯝꯅꯤ꯫ ꯂꯩꯅꯥꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯂꯣꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯌꯨꯝꯕꯥꯟꯅꯣ ꯈꯪꯗ꯭ꯔꯦꯗ, ꯀꯣꯟꯊꯣꯡ ꯆꯪꯐꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯃꯣꯠꯂꯤꯁꯤꯕꯨ ꯈꯔ ꯁꯦꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯤ ꯄꯣꯡꯒ ꯂꯥꯛꯑꯗꯤ ꯏꯀꯥꯏꯖꯗ꯭ꯔꯣ? ꯕꯤꯅꯣꯏꯅ, ꯑꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ, ꯀꯣꯟꯊꯣꯡꯗꯒꯤ ꯉꯥꯡꯗꯨꯅ ꯆꯪꯉꯦꯅꯦ꯫ ꯃꯥꯗꯤ ꯀꯅꯥꯒ ꯂꯥꯛꯏꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ? ꯈꯪꯗꯦ, ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯨꯁꯣ꯫ ꯂꯇꯥꯁꯨ ꯃꯆꯥꯅꯨꯄꯤ ꯀꯧꯁꯤꯟꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯃꯪꯒꯣꯜ ꯀꯥꯔꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯍꯦꯛ ꯐꯝꯊꯕꯒ ꯇꯣꯝꯕꯤꯅ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯌꯨꯝꯕꯥꯟꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯥꯍꯣꯏ ꯏꯆꯦꯍꯣꯏꯒ ꯅꯣꯡ ꯐꯥꯗꯣꯛ ꯆꯪꯉꯗꯤ ꯏꯀꯥꯏꯌꯦꯕ, ꯃꯧꯁꯨ ꯂꯩꯔꯕꯅꯤ, ꯈꯔ ꯂꯨꯅ ꯅꯥꯟꯕ꯫ ꯍꯜꯂꯒꯦ꯫
ꯌꯨꯝꯊꯪꯅꯕꯁꯦ ꯑꯉꯥꯡ ꯌꯥꯝ ꯂꯥꯡꯉꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯋꯥꯔꯤ ꯄꯥꯏꯅ ꯂꯥꯡꯕꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯌꯨꯝꯕꯥꯟꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯦꯅ ꯈꯜꯂꯣꯕ ꯏꯀꯥꯏꯖꯩꯌꯦꯕ ꯃꯣꯏ ꯆꯪꯉꯗꯤ ꯃꯧꯁꯨ ꯂꯩꯔꯕꯅꯤ ꯈꯔ ꯂꯨꯕ ꯅꯥꯟꯕ ꯇꯝꯃꯣ ꯅꯅꯝꯃꯁꯤꯅ ꯁꯤ ꯐꯥꯎꯕ ꯃꯇꯣꯝꯇ ꯍꯣꯠꯅꯔꯤꯕꯅꯤ ꯅꯃꯥꯁꯤꯗꯤ ꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯑꯍꯜ ꯃꯥꯅ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗꯅ ꯇꯥꯔꯝꯕ ꯄꯣꯠꯀꯅꯤ ꯈꯨꯟꯒꯠꯄꯤꯕ ꯖꯥꯠ ꯅꯠꯇꯦꯗ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯧ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯄꯣꯠ ꯊꯥꯔꯒ ꯂꯩ ꯌꯥꯔꯦ ꯍꯜꯂꯛꯀꯦ ꯄꯪꯁꯣꯏꯗ ꯁꯣꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯧ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯄꯣꯠ ꯊꯥꯔꯒ ꯂꯩꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯩꯅꯦ ꯑꯃꯨꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯅꯪꯅ ꯃꯥꯏꯄꯨꯅꯅ ꯊꯕꯛ ꯂꯣꯏꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯧꯁꯤꯅ ꯃꯆꯨ ꯅꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯤꯁꯦ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯊꯥꯏꯅ ꯃꯧ ꯑꯣꯏꯔꯛꯄꯗ ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥꯗꯒꯤ ꯑꯆꯧꯕꯗꯒꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯄꯣꯠ ꯊꯥꯖꯔꯒꯦ ꯑꯣꯏꯗ ꯋꯥꯗꯣ ꯄꯉꯥꯡꯗꯤ ꯉꯥꯡꯅꯒꯨꯝꯁꯤꯗ ꯅꯪꯁꯦ ꯑꯩꯅ ꯂꯧꯔꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯧ ꯑꯣꯏꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛ ꯅꯪꯅ ꯂꯣꯏ ꯇꯧꯏꯗꯨꯗꯤ ꯅꯪꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯏꯁ ꯑꯩꯅ ꯅꯠꯇꯗꯤ ꯀꯅꯥ ꯇꯧꯈꯤꯒꯦ ꯍꯥꯏꯁꯤꯕꯣ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯌꯨꯝꯗꯨꯗ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯗꯕꯗꯨ ꯑꯝꯇ ꯈꯜꯂꯛꯀꯦ ꯏꯁ ꯑꯩꯅ ꯅꯠꯇꯗꯤ ꯀꯅꯥ ꯇꯧꯈꯤꯒꯦ ꯍꯥꯏꯁꯤꯕꯣ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯌꯨꯝꯗꯨꯗ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯕꯤꯔꯛꯈꯤꯒꯦꯅꯦ ꯍꯥ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯆꯥꯛꯁꯪꯗ ꯂꯩꯅꯥꯅ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯁꯛ ꯀꯥꯛꯇꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩ ꯉꯁꯥꯏꯗꯤ ꯂꯥꯛꯏꯁꯦ ꯏꯅꯝꯃ ꯀꯩꯝꯇ ꯎꯕꯤꯗ꯭ꯔꯕꯣ ꯊꯣꯔꯛꯂꯒ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯏꯅꯝꯃ ꯅꯪꯒꯤꯅ ꯇꯧꯁꯤ ꯂꯩꯅꯥ ꯇꯞꯂꯤ ꯇꯞꯂꯤꯗꯨꯃꯛ ꯈꯨꯝꯃꯤ ꯂꯥꯟꯅ ꯂꯧꯅ ꯇꯣꯝꯕꯤ ꯑꯩꯗꯤ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯂꯤꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯀꯩ ꯏꯟꯁꯥꯡꯅ ꯊꯣꯡꯗꯣꯏ ꯇꯧꯔꯤꯗꯨꯅ ꯏꯃꯥꯅ ꯉꯔꯥꯡ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄ ꯍꯪꯒꯥꯝꯁꯤꯡꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯂꯒ ꯊꯣꯡꯂꯒꯦ ꯌꯣꯡꯆꯥꯛ ꯑꯃꯅ ꯁꯤꯡꯖꯨ ꯁꯨꯖꯤꯜꯂꯒꯦ ꯀꯩꯅꯣ ꯑꯩ ꯂꯥꯛꯂꯤꯕꯁꯤꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯂꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏ ꯏꯃꯨꯡꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯂꯥꯛꯄꯗ ꯉꯥ ꯑꯁꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯩꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯝꯇꯣꯏꯕ ꯏꯃꯥꯔ ꯄꯥꯕꯨꯡꯂꯃ ꯀꯩꯊꯦꯜꯗ ꯀꯣꯛꯊꯣꯛꯂꯒ ꯉꯥ ꯆꯧꯒꯨꯝ ꯂꯩꯔꯨꯔꯁꯅꯤ ꯑꯗꯨꯒ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯦꯕ ꯑꯩ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯗ꯭ꯔꯗꯤ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯀꯥꯔꯛꯇꯨꯅ ꯁꯣꯏꯗꯅ ꯂꯥꯟ ꯁꯥꯔꯅꯤꯕ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯑꯍꯟ ꯁꯥꯅꯤꯡꯕ ꯑꯍꯩꯁꯤꯡ ꯁꯥꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯅꯝꯃꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯕꯅꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯅ ꯏꯅꯝꯃꯗꯒꯤ ꯈꯔ ꯈꯪꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯇꯩ ꯅꯠꯇꯦꯗ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯆꯥꯛ ꯇꯣꯛꯄꯒ ꯀꯣꯜꯂꯤꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯏꯁꯥꯒꯤ ꯈꯥꯗ ꯆꯪꯗꯨ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯤ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯟꯅ ꯏꯅꯝꯃꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯛꯏ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯁꯦ ꯈꯔ ꯄꯣꯊꯥꯍꯜꯂꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯏ ꯑꯆꯧꯕꯗꯒꯤ ꯃꯆꯥ ꯐꯥꯎꯕ ꯏꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯛ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯅ ꯑꯃꯨꯛ ꯂꯣꯏ ꯌꯦꯡꯁꯤꯟꯕ ꯇꯥꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯑꯇꯩ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯂꯣꯏꯅ ꯆꯠꯅꯕꯅꯤ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯃꯩ ꯍꯜꯂꯛꯀꯦ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯩ ꯑꯃ ꯂꯩꯔꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯑꯩ ꯈꯛꯇꯪ ꯂꯣꯏ ꯇꯥꯔꯛꯇꯣꯏꯅꯤ ꯑꯩ ꯅꯣꯡꯃꯇ ꯊꯕꯛꯇꯒꯤ ꯂꯩꯊꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯍꯜꯂꯛꯀꯦ ꯈꯪꯅꯤꯡꯉꯦꯕ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯩ ꯑꯃ ꯂꯩꯔꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯑꯩꯒꯤ ꯊꯛꯇ ꯂꯣꯏ ꯇꯥꯔꯛꯇꯣꯏꯅꯤ
ꯑꯩ ꯅꯣꯡꯃꯇ ꯊꯕꯛꯇꯒꯤ ꯂꯩꯊꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯏꯃꯥꯗꯔ ꯄꯥꯕꯨꯡꯗꯔ ꯍꯪ ꯏꯃꯥꯅ ꯊꯕꯛ ꯂꯩꯊꯣꯛꯄ ꯀꯩꯗꯧꯉꯩ ꯌꯥꯎꯒꯦꯅ ꯍꯜꯂꯛꯀꯦ ꯏꯅꯝꯃꯅ ꯊꯕꯛ ꯂꯩꯊꯣꯛꯄ ꯀꯩꯗꯧꯉꯩ ꯌꯥꯎꯒꯦꯅ ꯊꯕꯛ ꯂꯩꯊꯣꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯗꯤ ꯆꯨꯝꯅꯇ ꯏꯅꯝꯃꯗ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯏꯅꯝꯃꯅ ꯏꯟꯁꯤꯜꯂꯒ ꯍꯥꯏꯕ ꯃꯥꯜꯂꯝꯃꯅꯤ ꯍꯜꯂꯛꯀꯦ ꯍꯜꯂꯛꯀꯦ ꯅꯆꯥꯅꯨꯄꯤ ꯂꯥꯏꯅꯤ ꯇꯧꯔꯤꯁꯦ ꯅꯣꯏ ꯅꯁꯥꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯂꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇꯗꯤ ꯂꯩꯔꯒ ꯄꯤꯖꯈꯣꯅꯦ ꯅꯆꯜ ꯑꯁꯤꯅ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯃꯕꯨꯡꯒꯤꯅꯦꯗꯅ ꯆꯥꯅ ꯊꯛꯅ ꯄꯨꯔꯛꯂꯤꯁꯤꯡꯗꯨꯒ ꯅꯈꯣꯏꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯃ ꯆꯥꯎꯅ ꯄꯤꯗ꯭ꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯏꯌꯣꯟꯅꯔꯦꯗꯀꯣ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯁꯦꯜꯗꯨ ꯂꯩꯔꯕꯗꯤ ꯉꯁꯥꯏꯅ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯁꯨ ꯏꯁꯥꯅ ꯈꯪꯅ ꯄꯨꯊꯣꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯕ ꯌꯥꯕꯅꯤ ꯉꯔꯥꯡꯇ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯃꯈꯣꯏ ꯇꯥꯆꯧꯗ ꯂꯩꯕ꯭ꯔꯅ ꯍꯪꯉꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯇꯥꯅ ꯃꯔꯩ ꯇꯧꯗꯨꯅ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯇꯥꯅ ꯃꯔꯩ ꯇꯧꯗꯨꯅ ꯈꯨꯝꯂꯛꯄꯅ ꯍꯥꯜꯂꯤ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯄꯤꯖꯅꯤꯡꯗ ꯄꯨꯊꯣꯔꯛꯄ ꯁꯦꯜꯗꯣ ꯏꯆꯥꯗ ꯄꯤꯖꯔꯒꯅꯦ ꯃꯤꯁꯧ ꯆꯪꯅ ꯁꯤꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯈꯔꯁꯤꯅ ꯄꯨꯊꯣꯛꯂꯒ ꯆꯥꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯂꯇꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯪꯒꯣꯜꯗ ꯇꯣꯝꯕꯤ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯡꯅꯅꯦ ꯑꯐꯪꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯔꯁꯤ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯅꯣꯟꯖꯔꯒ ꯆꯥꯔꯨꯅꯤꯒꯤ ꯏꯆꯥꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯤ ꯀꯔꯤ ꯏꯃꯨꯡꯅꯣ ꯈꯪꯗꯦ ꯑꯩ ꯑꯃ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯜ ꯈꯔꯗ ꯄꯨꯊꯣꯛꯂꯒ ꯏꯟꯁꯥꯡ ꯂꯩꯅꯤꯡꯗꯕ ꯈꯪꯅꯤꯗꯅ ꯑꯝꯇ ꯍꯜꯂꯛꯀꯦꯀꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯂꯕꯅꯤ ꯀꯩ ꯏꯃꯨꯡꯅꯣ ꯈꯪꯗꯦ ꯑꯩ ꯑꯃ ꯂꯥꯛꯄꯒꯤ ꯍꯔꯥꯎ haraw ꯁꯦꯜ ꯈꯔꯗ ꯄꯨꯊꯣꯛꯂꯒ ꯏꯟꯁꯥꯡ ꯂꯩꯅꯤꯡꯗꯕ ꯈꯪꯅꯤꯗꯅ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯩ ꯍꯣꯠꯂꯛꯀꯦ ꯏꯃꯥ ꯂꯥꯎ ꯀꯩꯊꯦꯜꯗ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯟꯅꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝ ꯋꯥꯔꯤꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯋꯥꯔꯤꯕꯨꯗꯤ ꯂꯣꯏꯒꯗꯧ ꯐꯅ ꯋꯥꯠꯂꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯂꯣꯏꯅꯃꯛ ꯅꯝꯊꯣꯛ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯑꯇꯥꯕꯁꯤꯡꯅꯁꯨ ꯕꯤꯠ ꯂꯩꯔꯔꯣꯏ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ